Hello mayamda pau nungaiba amtang tamjage mayamda nungsibiduna aigi channel asi hena improve oikhalae ngasi phawda 12 ki yawba ngamjare mayamgi thawjaldagi phangba ngambani na khanjai aduga aina matam kuina ngaijarakpa aigi sound card yawrae mayamda isai oina khudol tambasu ngambasu oirani aigi instrument singje yenghalake ka Studio ka macha amsu semba ngamba oijara I ka gi nakanda aduga speaker leire ko agi keyboard leire aduga sound card ngasi yorakpa sound card leire si leire se aduga melodica agi camera gi equipment sing sida loi leire maina leire mayam adodi aina live kumba thaba aduga isai gumba sakpa adum mayam ngai minarse ko ngai ba isai sakpa ngamba su oijage mayam adodi aigi video lakri phawbo mayam ana yek yaudana laiba oisanu